Popular government ama Leibasina Meeyam gi Khollao Center da Laina Youhanba Ngamgadouribani haina Senior Advocate KHAIDEM manina TOMTV da phongdorakli. Manipur da hojik oiriba phibam asiga mari lainana Loklau bungda leiba KHAIDEM mani gi yumda TOMTV ga akhanana unakhiba amada mahakna wafam ase phongdokladuna hai. Hojik lamdam asigi CSO amade Mairapaibi Lup kayana stat asida Meeyam gi mihutna semba lengak ama lingnaba taksili. Laibak thibadi BJP ge MLA shingi marakta makhoi gi luchingba ama khanba ngamdana leiri masi center na khalakpa luchingba amada yare haina BJP ge MLA shingna leithokpadagi soibani baram aduna athubada luchingba ama khalaga lengak semnaba claim tobana achumba khongthang oigani President's role haibasidi Meeyam ge mihutna lingba lengak nate aikoina khanba aikoi ge mihutna lengak labadi Meeyam gi wakatfam amadi aningba apamba sing phongdoknabagi tanja leigani loinana Meeyam gi Khollao Center da Laina Youhanba ngamgani asigumba kudongchaba asi President's rule gi lengaktadi leiroi masi khangna BJP ge MLA shingna thabak pangba yamnamak mathau tai haina mahangna phongdokhi KHAIDEM manina makhatana hai Manipur gi issue asi center na loishin ge hairabadi pung kharada adumak loishinba yabani adubu ngasi faubada Manipur gi irang loishinabagi road map amata center na puthorakpa thengnadri Amaromda Manipur gi irang asi loishinabagi damak separate administration taliba amade terrorism gi thawong sagaliba shinga wari sanabadi yaroi mathau taribadi terrorism gi thawong pumnamak muthatuna amade Meeyam gi mihuna khanba lengak lingduna Democratic oiba mongda warosin puraknaba honabaduni chumna wari sananaba thawrang tawri haibana yagadaba nate nakal amaromda irang asi hek thokpaga curfew thamjinba amasong internet service thingzinbana Meeyam gi ihau thingba ngamloi curfew thambana Meeyam gi ihau lakshinba ngamde haibasi June 19 gi matamda khangba ngamkhrabani irang hek thokpaga internet service thingchiliba si human rights matbagi thawongni Hojik matamda internet thingjinba haibasina hiram khudingmakta amangbo oheli haibasi mari leinaba singna khanggadabani maram aduna athubada internet service hangdokduna Meeyam gi phangpham tokpa hak phanghangadabani haina senior advocate KHAIDEM manina makhatana phongdokhi ama natraga ama warabsu noi gi luchingba ma khandana adumba sarkar semnana ba Koina sarkar semakadurbe sarkar si amparani habi wanate amparoi habi wanate ada president rule habi si direct isan isabu ngakchabedu natabanina aikoi mihutna phatrabasu uamata leitrabasu yaudrabasu kege ngakto ragasu adu marakte gi ka lobama khaleraga rajaga tathok tasin tonaraga sason chatharaga di hairiba iho nungu tobu mayam sida Tana tiknabada sega maga tanabada nungaini khali sarkar duna yamnamak phadana khoi punamak nungai halani haibi gi asa tawdraba bawbada khoi na haiba khoi gi wakat phamdo hojikti president rule da de khoi gi wakat pham leite aba khoi maroina aidi achouba yot amada sum khupang na sum khubaga yot da sum chamna phubado kainto leitabada du gi sab manayaba da khoi gi popular government le redi Aikoina khanjaba mayam sigi luchingba amabu chief minister orabodi aikoi de manje sini aina pibe yabana pirani piba ngamdabana center ka tanaraga prajana pamibne sini sibaude tawhanbiu haibana chingba mogi khuthangda takshinbada kanagani haidana khali